ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯦꯔꯤꯂꯦꯟ ꯐꯥꯏꯅꯥꯟꯁ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯊꯥꯡꯖꯝ ꯎꯖꯥꯂꯥꯒ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ Best Story Award pu sponsor tawbiribi ikai khunajaribi Miss Thangjam Ujala unajabagi tanjadani Miss Taram Doctor. Thank you. Ahan da khuna khangjaning base ihan hana pangthokiba International Film Festival adusu Miss na sponsor tawbiki ado handaki anirak suboina pangthokadoriba handaki themes na Let's Make Manipur Drug Free have a theme asida pangthokadoriba film festival asida Miss na achawa Thoubal lobiduna sponsor tawbase karamba wakhalondagi tawbibano habadu mayamda paudambi IPAK film production na Smaina sinbiduna film festival ama pangthokjabase yamna nungaijai aduga handaki theme na drug ki maramda oibana hena ekhoidasu hena interest laheli haibadi hujiki matamda drug se naha mayam se keno tawdana khoigi loina mangnarabanina drug ki lamda changsilaga sinbibase yamna nungaijai aduda atopa mi mayamna su support tawbiu festival sida Maryland Finance ki site tagi yam draba kano best story award ama akoina ngamjagadori sida mamang dasu aina ngamjaki aduna malem se drug free haibaduma ohensi mayamna su support tawbiu kaubiraganu miyamna minute ahum dagina manga phawbo sangba video amam tang thajan birakuna festival asi mapung phana pangthokpada adomodom su chauna mating pangbiu loinana Manipur asi drug free oiba lamdam ama oibada mayamna punna support tawbiu haina haijari